Manipur THOKLIBA IRANG ASIDA Leikhidraba Meeoi Shing compensation Amadi Thawai Yaodraba Hakchang Shing Louba Yaroi Haiba WAPHAM IMUNG-MANUNG Meeoi Shingda KHANGHANKHIBA Leite HAINA ITLF na SENGDORAKLI Manipur THOKLIBA IRANG ASIGI matangda Sizinaba Supreme Court na SEMKHIBA Committee Chairperson Justice Gita Mitalda Hiram Masiga Mari Lainana ITLF na Thakiba Aiba Cherol Amana Hai Justice Mital na Luchingba Committee Asina Supreme Court ta Thagatkiba Taraga Humdoi Amasung Taraga Mari Suba report Aduda Leikhidraba Shing Hakchang Amadi IMUNG-MANUNG Meeoi Shingna compensation Loubada CSO Kharana Athingba Pire Haiba WAPHAM Phongdoklibा ase aranba WAPHAM ni Adugumba Makhagi pressure amata ITLF Amasung Masiga Chatminariba organization amatana Leikhidrabagi IMUNG-MANUNG Meeoi Shingda Pikiba Leite Loinana IRANG ASIDA Leikhidraba Kuki Singi Thawai Yaodraba Hakchang buffer zone da Leiron Janaba Honaba Maramna IRANG ase Makha Samtharaknabagi Machak Amo Ohele Haina Committee report Palin WAPHAM Adumukso Laibak Tibani Masina Takpadi Hiramasigi Matangda Union Home Minister Yanakiba WAPHAM Ado Committee members Singna Khandra Haibadu Takle Karigumba Committee members Singna IRANG ASIDA Leikhidraba Kuki Furuki Meeoi Shing IMUNG-MANUNG Unaba Pamlabadi Mapung Phana Mating Pangani Haina so ITLF ki Aiba Cherol Aduna Makhatana Pali